ngasi gi oiba tongan tongan ba page khara gi post and collection tawdringa gi mangoinana thil gi pause gi sefong ama oiriba paunin khol gi lokot charaga thamjige pele ga khutokna bada Indian Army amadi KNAB gi makaida miyoi tara hena shiri haibo phamasina ahan boine miyam da kodol tamjige amadi video asibu miyang tabiri bu punamakpu loktak mapau updates gi makaida gi taramna okchabaga loinana ikai kamna bu uchari Myanmar amadi India anigi lonaba border pillar 87 ki Kamjong district ka tainaba Yangopok khul manakta Manipur gi lalolup pelega Indian Army amadi KNAB gi apunba kangbu ga khut thokna bagi thokdokta Indian Army amadi KNAB gi apunba gi mekaida miyoi taragi mathakta asi ana yaukre hairi thodok asigi matangda pausi asina phangba paugi source amagi matung ina khut thokna bagi thodok adu ngasi ayuk pung 2 makhairam tarakpa adwaidagi haukibaga loinana ayuk pung 3 makhai taramdai fawba maikai ani da kan mamong da khut thokna ki hairi khut thokna ba adu da pelegi missing na KNAB gi kem ama thugai khibaga loinana afaba makhal gi nomai taruk lawbanga maure hairi thodok thokpam gi akoi bada leiba labuk yauna mafam khara da KNAB gi missing oigini haina thajaba asi bahak chang tara hena taduna leire hairi kuthokna badu da saruk yakhiba Manipur gi yaw lanmi mari asok apan dangkhre hairi adubu soklaba singa du hojik thoina khudong chiningai oidre hairi Pau asina hai Myanmar ga tainariba mafam amada leiba Manipur gi lalolup amagi kem takuki lalolup KNAB amadi Indian Army gi apunba khutpu amana attack taunaba changsilakpada mafam aduda leiriba lalolup adugi lanmi singna mangjongno na pau phangmadagi KNAB gi lanmi sing adubu mafam adudagi takthokhraba matung border pillar 87 gi Kamjong district ka tainaba Yangopok khul manakta khuthokna bagi thodok adu thokhibani hairi Maka satharakpada Phunal Maring Village Authority gi Women Society Youth Club and Village Authority amadi Chairman Phunal Maring Village na khuyek piduna thadorokpa notice amakhak miyamda thamjage Notice asina maram oiraga lamdam asigi mipung khudingda wafam ama khanganjari madudi ngasi tang 28 January 2025 Monday numittaki hauraga Phunal Maringi view point yengba lakpa visitors singna ayuk pung mari dagi pung 13 fawba khaktamak changba yagani ibudau Phunal ningthau khurambagi oinadi athingba leijade mafam asida mayai kaba chinjak sizinaba yaroi amadi Phunal ningthau telaibagi khubamda amang asoi tausinbidana basu haijari hairibo mafam sing asigi ona tainabada tabak kaya tauramba thoklabadi maduda tholakpa afafata daita isa isana pujagadabani tampaki silina punamakna su mateng pangbinaba haijari haiba notice asina phongdokli Makha satharakpada Kwakaithel 360 hairiba PS asina phongdokpagi matung ina KNAB gi Saikotin Chat Khongsai ngarang Brahmagi lanphamda khut thoknabada maitai lamisinggi makhutta sikre mahak Churachandpur Thingang phaidagi ni hairi makhatana KNAB taraga nipan hat khibaga loinana khulaisu taraga manga phangba ngamkhre haiba PS asina phongdokli Makha satharakpada AT gi Luching Purel korongan makhuman gi PS tagi post amakhal khotcharaga thamjigi yamnasu harau gumsiko section 3 khulngak liba singsu section 3 haiba wafam phongdokli makha satharakpada the nomadic crescent haiba PS asina phongdokpagi matung ina PLA KCP UNLF KYKL Pripak Pro apunba lanmini ngasi thengnari se haiba wafam phongdokli Makhatana asiba masing yamkhalakli searching tauraba matungda KNAB gi asiba masing phangba taraga taruk sure hairi leibaki chiraba matamda ahongba mamalda miyamda cheng phanganana ba honarakli ba ase kathokpagi khongthangni haiba dainagi opam phongdokli makha satharakpada Manipur update sairiba PS asigi post amani khak lokhotcharaga thamjage thamapukpi uyok singda kuki singna cross jungsilakne hairi AT saramba miyoi ama pharaga warakre haiba wafam phongdokli state sida chathariba extortion ga mari leinaba thabak sing laksinabagi pandamda anti extortion cell ama hangdokre hairi Bharat Rice koba cheng makhal ama launch tawkre hairi Kaithel Manbida leiba 33 suba AR gi post leiba jawan ama laikanaba ngamdana laikidre leiminaba personal marina hauzik Rims Hospital da laikanari hairi makha satharakpada hi yai khomba news sariba PS asigi post amani khakla khotcharaga aroi boina miyamda khodol tamjige MLS amadi minister gi yumda thomjenduna amangata thon kiba thodokta chenaba angang juvenile ama police na pagatkre mamang thagi November tang taraga tarukta MLS amadi minister singi yumda miyam thomjenduna amangata thon kiba thodokta chenaba ni haiba
Kaksim districtagi masagi chahi 19 sudriba angang ama pulisna phagatkhre haina Manipur Police Control Room na thadorokpa chirol amana khangalakni makhatana National Highway 37 amadi National Highway 2 da potchai puduna lakpa gari Imphal da thunglare hairi National Highway 37 amadi National Highway 2 da lamdam asigi tangai fadana nomada changdraba yadraba potchai puduna lakpa gari sani ga kuntha nithoi amadi chani ga humbudra manga hairiba lambi asida apanba yaudana pusilakre makhatana potchai pusilakpada kudong thiba thoktana damak chiningai oiba mafamsingda security force na kanba section tharang lokhatki Manipur district punamakta pamdaba thongdok thoktanabagi damak singa masung tamda pun checkpoint chamaga tara hangduna achat ong sing sek tawbagi thabak satakre haina Manipur Police Control Room na thadorokpa chirolamana kangalakni pesa simaki makhata tharakpada KCP taibanganbagi kedrasama police na phagatkhre Thobal district ki Lilong police station gi manung chanalaiba Waithau Thiam IBR dagi aina thingkraba lalonglu KCP taibanganbagi kedrasama police na phagat pangam kre hairi police na faraba kedre adugi maming sapam paikhomba maitai chahi kunga manga kawi hairi mangondagi wireless handset TYT amaga loinana kapa yariba 9mm maru taruk recover tawa ngam kre hairi KCP MFL gi active member ama police na phagat kre singjangbai thungju area gi akoi bada phamba dukan singdagi sankhai tungkhai tawbada chenabani haiba aina thingkraba lalonglu KCP MFL gi active members ama Imphal West district ki singjangbai police station gi manung chana laiba Thongju Pichu Lampak Pukri Mayadagi police na phagat pangam kre hairi police na faraba active member adugi maming Samon Davidson Mitai Elias Loya chahi kuntra gani thoi kawi hairi mangondagi mobile handset ama sell oina lupa lising ama ka chamapan mawdra 1990 yawba wallet ama driving license ama ga loinana two wheeler gari ama phagat pangam le hairi aroi boina Uttarakhand da pangthokliba kuntra gani pansuba national game ki ahanba event ta Manipur team na gold ama silver ama lauduna Manipur gi teli hangba ngamkhre ngarangdagi Uttarakhand gi Indira Gandhi International Sports Complex ta pangthokpa haukiba kuntra gani pansuba national games ki ahanba event sai alon masanada Manipur gi nupa gi team na gold medal ama ga loinana silver medal ama phangduna na medal teli hangdokpa ngamkhre sarungbam athobana gold medal amadi telaiba soramna silver medal lawba ngamkhibani haiba wafamasi thamjaraga ngasigidi matang saida losinjare